Masida kaptuna leiriba nupa asi amutang yengbiyo. Masigi nupa simak asibagi khayatagi nanthokhtuna hinghauraba misak amani. Nupa nupi yum panminaba matay manaw haibasi. Punsigi awaba amadi nungayba kaya amatoyna thengnaduna. Tathok tasin tongnaduna amana amabu yamna thajanaba marini. Adubu masida uriba misak asi mahaki hek loinabi mahaki nupi makna. Mahakpu hatlaga mahaki hek imung manungda. Mahakpu phumnabagidamagta mangpham phauba masamak nasaan kiba. Aduga hairiba mangpham aduda mahakpu mahaki nupi na hatoklaga phumjinba phauba horamki. Masida video sida uriba chekna chankhatliba saruk asi. Nupa asi Phumba horamlaba mafam amani. Aduna matau karamna nupa asi masidagi nanthorakhibano masidagi hinglakhibano haibasi. Ngasigi episode asida amungtang yengminasi thodok asimak handakta nauna thokiba thodok amani. Wari simak Maharashtra gi Baramati heriba mafam asida leiba Indraprasth society da thokiba thodok amani. Masigi society asigi mathak thangba plate amada matay manaw ani leiminnarammi. Nupa asigi mamingna Pravin Prakash Jagtap kawi. Mahak masagi chahi 93 sure aduga mahaki nupigi maming asina Sharmila Jagtap kawi mahaki chahi asina 39 sure. Makhoi ani si mayum panminarakpa chahi 10 amuk sure. Makhoi ani si 2016 da luhongkibani. Aduga hujikna makhoi ani si macha ani nupa amaga nupi amaga su yaure. Aduna makhoi gi plate aduda matay manaw ani macha ani amasung Prakash hariba nupa asigi mahaki ahal oiribi mama su makhoi ga punna leramki. Masagi chahi 93 surba Prakash hariba misak asi Pune da base toba company amada manager oina thabak purammi. Aduga mahaki nupi Sharmila na imung manung senaduna housewife oina leibini. Aduba mahaki nupi asi mahakna yum pandringe mamangda Bachelor of Pharmacy B.Pharm gi training torok labi nupi ni. Matay manaw yum panminabada ayambana nupa na sel pusilaklaga nupi na imung manung senabani. Aduba Sharmila haribi nupi asi na mahakna mapalipal thoktuna thabak ingkhang toba pamlamki. Aduga amaromdana Prakash hariba nupa asina mahaksu office satpana mahaki nupibu machasing amadi mahaki mama dubu senaduna lehenba pamlamki. Aduna Sharmila na mapanipan thoktuna thabak puba chatke haibasida Prakash na atingba thamlamki. Asumna matay manaw ani asi waho asina maram oiraga mot chanarakaduna makhoigi imung manungda yamna toina khatna chainaba thoklammi. Matay manaw ani gi marakta khatna chainaba haibasi nongmanini da dum chawba phanakiba ngaktani. Aduna Prakash na su yamna henna luna khanjilude. Prakash ki nupi Sharmila haribi ase lei amadi pambi na chingba sing thabada khitang interest leijaba nupi ni. Aduga makhoina leiriba ka adu su society du gi building gi mathak thangba saruk ni. Aduna makhoina leiriba ka adu gi balcony da gamla natraga na leising thapam matik chana leite. Aduna Sharmila na mahaki nupa da makhoi gi balcony eduda foot taruk taret sangma mafam ama chekna khajinduna Maduda leising thapam ama semsi haina haiki. Maduda Prakash na suyaki asumna Prakash na chek lengoi khara leisinduna thamki. Aduga thabak suba mioi sing kauraga makhoi gi balcony eduda video asida uriba foot ani makhai ahum wangba chamber ama chankhat halammi. Aduga maduda kupsinaba apakpa nung tiles amasu leiduna thamlamki. Aduba masipum namak sing asi mahaki nupi na mahakbu hatlaga masagi mayum maktada phumjanaba mangpham semba horibani haibasidi Prakash hariba misak asidi karisu khangjaba natte. Asumna July thadasu makhoi ni si khana chainaba tawki. Matam aduda Sharmila na mahaki machani du mapamda mamagi manakta thamki. Sharmila haribi nupi asi masamak B.Pharm torokpana karamba hidakna karida sijinagani haibasi loina khanglibani. Aduna 29 July 2026 ki Wednesday numitta Sharmila haribi nupi asina tumningnaba hidak leiruraga madu ahenba dose mayam hapchinduna Sangomda yansilaga numidangda mahaki nupa amadi manimpokta pithakki. Aduna numit aduda nupi asina tumningnaba hidak adu dose kayamuki matik yansinbagi haibada July gi tang 30 amadi 38 numit nini asi Prakash amadi mahaki mama asi gyan kharagra tarabasu asum tumlaga lei hairi. Makhoi gi imung manungda angang singna sanabagi cricket ki bet suleramki. Aduna marak aduda Sharmila na madugi cricket bet adu siznaraga mahaki nupada yamna phuki mahaki makokda su bet tuna thaki. Prakash tumningbagi hidak aduna pangthaduna leirabasu marak marakta mahak gyan kharagra lakpagumna su tawi. Asumna August ki date 1 2026 ki nimitta su Sharmila na mahaki Mapuroiba gi makokta bet na kanki. Maduda isu khara thoki. Madudagi Sharmila na Prakash pu sire haina khanduna
Prakashpu bedroomdagi chingthoroklaga ngasaigi balcony duda saduna thamba chamber duda Prakashpu hapsinki. Maduda mon amadi angauba blanket kumlaba phi amana Prakash ki masada kupsinduna thamki. Madudagi chamber adugi mathakta ngasaigi apakpa tiles kumlaba nung slab adu thangkattuna thamgadabani aduba nupi oibana mahak masa matomtana madu thangkattuna thamba ngamkhide. Madudagi Sarmilana August ki tang ama nungthingi pung ama makhai tarakpa matam aduaida mahakna leiriba apartment adudagi kumtharaktuna aduaida leiramba sinmi ani pharaga Maduda mahakna makhoida karigumba thabak macha ma tawdaba yadre. Chamber macha ma chanbani maduda slab kup kadabada mangaire. Slab kup silaga maduda plaster haifet katang tawgadabani yamna kuina changloi haiduna. Thabak suba miwi ani du puraga makhoigi kada karakhi. Aduga balcony da leiriba chamber adu utkhi. Aduga makha da leiriba slab adu mathakta kupsin gadabani hain haikhi. Madudagi thabak suba miwi ani duna slab adu thangkatlaga maduda kupsin naba hotnakhi. Maduda sinmi aduna chamber manung aduda yauriba phi adu uraga Sarmila da hairakhi madudi madam masida yauriba phi asidi yamna phari. Maduda Sarmila na khumki madudi madupam namakana draba phi ngaktani. Maduda sinmi aduna hairakhi madu iba taraga di phi singadu aikhoi logjarake. Maduda Sarmila na pakhat na khumlakhi madudi madugi phi singadudi nakhoi na logba yaroi. Noina pamlaga na ai atopa phi pige. Maduda thabak suge na lakliba mioi ani du haifet chingnakhi. Leiramliba chamber adusu mi amagi height ka chap manana saramba chamber ni madudagi sinmi ani dugi manungda sinmi amana manungda kari leiribano haiduna phi adu machet ama haidoklaga yengloi maduda thabak suba nupa aduna mi amagi makhut ukhi madu khitang lengbagumna su tawi madudagi sinmi amana atopa amaduda tuminna hairaduna makhoi kariguma posak ama kauramle haiduna nupi aduda hairamlaga apartment adudagi yamna thuna chentherakhi Madugi matungda sinmi aduna police ki 112 phone number da call tawkhi aduga thodok thokpham amadi thokliba wari adu loina likhi sinmi ani aduna society da leiba mioi amani da su madugi paw du tamkhi ngaihak ki matungda police lakhi aduga ngasai gi sinmi singna panba address aduda sapchana changlaktuna Prakash ki flat aduda karga thong thinki maduda Sarmila hairibi nupi asina thong hangtortuna kari lerege haina police tu danglakhi Maduda police sing aduna karigumba pawkhar phangmadagi lakpani aduna makhoigi imung manung adu thiba humba tawba pamkhi maduda Sarmila hairibi nupi asina sauraga khumlakhi atopa mina yum lana taksin bo iramgani madugi sumathakta mari makhong khangdana migi yum amada heta changlaklaga thiba humba tawba targa di society sida lemina ba mioi singna khangkhraga mahaki su ikai bo oigani haiduna ngangduna thatorakhi madudagi 112 da call tawduna lakpa police kangbu du hanki adubu ngasaigi thabak suba mi ani duna pauk tamlamba society duda leiba mi duna Baramati police station da sattuna ngasaigi sinmi ani duna tamlamba paudu police station duda marik chumna tamkhi aduga pauk tamliba mi duna police ta su haiki madudi 112 da call tawduna lakpa police kangbu nadi karimta tawba ngamkhidre madudagi Baramati police station gi mi sing Indraprasth society da laktuna Prakash ki mayum da kakhlaktuna thong thilakhi Maduda amuka su thong adu Sarmila na hangtorakhi maduda police singna wahang pahung tawbada Sarmila na hanagi matawgum police sing aduda oida pada bahajinduna mari yet aduna police sing adu halhanna bahot narakhi maduda police sing aduna hairakhi aikhoi su information khara phangbadagi laglibani imung asi amuktang search tawge haiduna namduna changlakhi madudagi police singna search tawba horakhi madudagi yum madugi balcony rom da thoktuna ngasagi tamlakliba pawdugi matung inna Sekna put ani makai ohmong wangna sankhatuna thamlamba chamber duda yengba matamdadi maduda karisu Houramba thengnakhite madudagi police sing aduna atopa ka singna susang changduna check torokpa matamda phamung ka bedroom dagi parak taduna leramlaba Pravin Prakash Jagtap ki masa recover toba ngamkhi police singna haksang adu check toba matamda Prakash hor phobadi holamkhi madudagi khudakta mahakpu hospital da pukhatkhi Maduda hospital da nong leirba matung Prakash gyan tarakhi aduga hospital lagi tholba matung dani mak na pawngi singa unabada mangonda thokiba thokdok asi kapna liriba asi amaromda Sarmila gi damakta di maki nupa si sikrabani karigumba sinmi singa duna khanghogdaba targa di tumina dum phumjin kiduna manam phoba namlakloi aduna kanamda na su khanglaroi asumna thabak suba mi ani duna matam chana khanghogduna police amadi atopa mi singda paw pibadagi Thawai ama manga dabadagi di kanba ngamhore aduga Sarmila hairibi nupi asina police singna phagatuna makhoi custody da thamkhre aduga wahang pahong kya su sathari
Marak marakta asigumlaba latest crime update singsu adum thamjake. Mayam su wari asibu nungai biba taragadi like share amadi comment tobiramu. Aduga channel asibu hujik fawba subscribe tobidribasingna channel asibu loisilakуда subscribe amutang tobiyo.